Mayam Mohammed Kali Rivinatara Nokchari, Nasi. Mayam from the Kudol Zagadoliba, movie Mamina 13B. Movie C horror thriller category the Chan movie Emani. Movies the Tudu Hintona Saktam Lakivasing Marakta, Mahadevan. Nitu Chandra, Mira Vasudevan, Rachana Maurya, Sachin Kedarkar, Asina Chingmani. Movie C rating Karapanjara the IMDb 7.4 from K. Fari, Mayam the Matamanga the movies the Home of Thagatchari Etuga. Movies you were libo Matamda Karigumba, so equivalent Kivayobatargasu, Mayamna, Navigan Habo from Thagatchari. Movies you hope that I couldn't overfang Vasi, Manohar Hariban Vasi overfangi. Mark so Mapomaduda, Mayumano Malay Duna Lakivani. Mayumadugi Makoki family to the Mahana, Quadigi Tontonba, Machanapa way. Aduga, I couldn't matunda overfang Vasi, Manohar Ginipi, Priya overfangi. Madu Matunda I couldn't overfang Vasi. Manohar Mayamba Manos Amazon Mark in the B, Tiba Ufafangi Amazon, Makoi Nigi, Machana Pamaga Machana P. Makasu Ufangi. Manohar Machana PM Soleremi, Mahagasi, Yung Manona Yam Luna to Habido K. Aduga, Makoigi, Mama Masuyorome. Makoisu Yumano Maledra, Yumadra, Sifto Kibani, Aduga Makoina Lady by Yum Havidi Fredasi, 13 floor Dani, Aduga, Makoi Yumasigi, Maming Sena, 13B. Mabumudra Yumadu missing a dollar Pomatanda, Yamaharo Habido K. Maramde, Manohora Musum Manosna, Yamna one Honaraduna, Flare Sile Kivani, Aduga Makoina, Flare Sile Pomatamda, Lone Loduna Lake Kivani, Lone is informative Makoina Jahiko Long to sing in high. Madidi, Manohar Chata Pomatamda, Chado, Sangom Pavana Lone Magimo, Matin, Kipamato to the Mahana, Tasikarino Yan Hop to beside Hanki, Madura Manohar Ginipi, Priyan Heraklibase. Sangomudu Binda Olamne, Maramadana, Lone Praktatuna, Powder Sangom the Lolabni Hadun Harake. You must say home to the Patanja Sida, Makogi Sangomase, Binda on Kibani Hadun Harake. Priya you home to Taba Matamda Makogi, Manim Poga today. I fed the water up Torame, Maramde. Sangomase, Binda on Basi, Makoi de day, Daw Yataba, Pataba, Ome, Nehaduna Kanake. Madura Machanapa Niduna, Mamma Harivase, Pataba, who the Wari is a Kanara Gumsita, you must say Matamda. Yamno one like even Hadana Mama to Batimlame. Madagidi, Mayambagi, Machana Padana, Manohorgi Pona to Pardana, Manohorgi photo Makablami. Tasin Habitar the Angang have say, mobile have say Yamna Pami. Maramadra, Manohorgi mobile to Padra Mahanas Hanabi moment of Umatamda, Manohorna Nada would say Tuna, Masiki Fona say Yamna Tamu Foni, Angang Sanabonati Hadana, Fon double okay. Madagidi Mahana, Yumadra Leriva, Lashanga to the photo singer to Yankatabi living moment okay. Mayamana Manon Padra photo Yam Tuna Yankalu Harandra, Masu Tabaksaki Amazon, Manohor Sumaki, Tabaksupamadrolaki, Asumto Dramana, Lipadrula Pomatamadura, Lipadu 13 super floor to the Pandru Lake, Tasin Habitar with the Libasi Yadavi Mone. Madidi Libadu Handropomatamudra, Mopamaduda, Mamitang Lava Mamit Udra Halamatinaki, Maki Manata, Huyamasu, Tenaki. Madidi Halatuna, Namkana no Hadin Hangmamatamada. I giving Manoharkawi Atuka, you must see the Havidi, building a sigi flat 13B the I, no Honjalapani Haydn Hike, Wapamuta Matam the Halanduna, was Minazu, you must see the Anopa Mila have a tie, or Nakoi Haydn Harake. Asum Dodra, no Murisaksa see Hayduna Mahana, a Haladina Baton Pyramid. Madidi Manohar so Libatu Yatra Kalatrum Hag steer the Salagi Hadra Kanke. Asum Dodra Mag the steer the Comtrak and Jadura Somak and Haladuna Libatu Chankratuna. Libadu Namlumatam the day, Libadu Hanugumna Muyake, Matu the Somakanda, Manohordi and Ngakpa K. Madidi Manohar so Makona, stared to the Samsung Kumtaratuna, Pro Tarahundo Yedo, Yam the one Kumtaraki, Mana ground floor Yomatamadda, Mahomadra Libba missing Aduna Libba to see the Bamatamda, Toyona Kaibi out in the season of a moment okay. Manohor Yumadrito of Bamatamda Makoi was men to the Libadu Yadi Hadun Harry, Amazon. Puja Kadru Leriba Potosing at the so Amda Teshalo Hadina Pishapi Dunama officer K. Manohor civil engineer Mo in a Mahaki side to the Laki, Apomadrula Pomatamadura, Maki Marumda, Manohor Gifon and Opa to Rubumatamda, Yamna, Tagalami, the same night Taragati, Matamaduda, Nokia's N73 and Matam Fonamo Rame, Maramadra, Nangdi Fonatam of Padi Hadra, Maki Mamana Padrum Hapo Yan Tagatun Lerame, Madigi Maki Mamana Paduna, Maki Gallery Factory Yellow Matamda. Masi Fonasi, Pataba Pon Mari, Reject Labor Pon Mari, Masi Handoko Hadun Harry, Karigino Haduna Hanglu Matamaduda, Nangi photo Kapamatamda, photo say, Pazanata Jisi Yung Haduna, Manohar Dangasai, Maki,
ꯃꯌꯥꯝꯒꯤ ꯃꯆꯥꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣꯗꯨ ꯌꯦꯡꯍꯜꯂꯤ ꯃꯅꯣꯍꯔꯅ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯐꯣꯇꯣ ꯑꯁꯤ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯅ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯎꯔꯨꯕ ꯃꯇꯝꯗ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯗꯨ ꯁꯦꯜꯐꯤ ꯑꯃ ꯀꯥꯞꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯐꯣꯇꯣ ꯑꯗꯨ ꯀꯥꯞꯂꯨꯕ ꯃꯇꯝꯗꯗꯤ ꯃꯅꯣꯍꯔꯒꯤ ꯐꯣꯟ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯃꯤꯗꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯗꯨ ꯌꯥꯝꯅ ꯄꯣꯁ ꯇꯥꯅ ꯇꯥꯈꯤ ꯃꯗꯨ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯒꯤꯗꯤ ꯌꯨꯝꯒꯤ ꯁꯤꯟꯅꯕꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯃꯅꯣꯍꯔꯒꯤ ꯃꯌꯨꯝꯗ ꯃꯃꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯧꯁꯤꯡ ꯑꯗꯨ ꯇꯤꯚꯤ ꯁꯤꯔꯤꯌꯦꯜꯗ ꯌꯥꯝꯅ ꯉꯥꯎꯖꯕ ꯃꯤꯁꯤꯡ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯗꯦꯂꯤ ꯁꯣꯞꯇ ꯌꯥꯝꯅ ꯉꯥꯎꯖꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯤꯌꯦꯜ ꯑꯃ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯔꯤꯃꯣꯠ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯗꯨ ꯊꯥꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯔꯤꯃꯣꯠ ꯑꯗꯨ 13 ꯁꯨꯕ ꯆꯦꯅꯦꯜ ꯑꯗꯨꯗ ꯂꯦꯞꯈꯤ ꯑꯃꯁꯨꯡ ꯆꯦꯅꯦꯜ ꯑꯗꯨꯗ ꯁꯤꯔꯤꯌꯦꯜ ꯑꯃ ꯂꯥꯛꯈꯤ ꯔꯤꯃꯣꯠ ꯑꯗꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯝꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯇꯤꯚꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯝꯕ ꯃꯇꯝꯗ ꯇꯤꯚꯤꯗꯨꯁꯨ ꯆꯠꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯁꯤꯔꯤꯌꯦꯜ ꯑꯃ ꯂꯥꯛꯈꯤ ꯁꯤꯔꯤꯌꯦꯜ ꯑꯁꯤ ꯑꯍꯥꯟꯕ ꯑꯦꯄꯤꯁꯣꯗꯅꯤ ꯑꯦꯄꯤꯁꯣꯗ ꯑꯍꯥꯟꯕ ꯑꯣꯏꯕꯗꯨꯗ ꯃꯈꯣꯏꯁꯨ ꯑꯅꯧꯕ ꯁꯤꯔꯤꯌꯦꯜ ꯑꯣꯏꯔ ꯃꯥꯜꯂꯤ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯁꯤꯔꯤꯌꯦꯜ ꯑꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯁꯤꯔꯤꯌꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯁꯕ ꯀꯦꯔꯤꯌꯠ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯤ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯁꯤꯔꯤꯌꯦꯜ ꯑꯗꯨ ꯑꯣꯏꯅ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯈꯣꯏꯗꯤ ꯁꯨꯞꯅꯇꯒꯤ ꯑꯅꯧꯕ ꯁꯤꯔꯤꯌꯦꯜꯁꯤꯡ ꯑꯁꯤ ꯌꯦꯡꯕ ꯄꯥꯝꯖꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯤꯔꯤꯌꯦꯜ ꯑꯗꯨ ꯑꯦꯄꯤꯁꯣꯗ ꯑꯗꯨ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯐꯦꯃꯤꯂꯤ ꯑꯃꯁꯨ ꯌꯨꯝ ꯑꯅꯧꯕ ꯑꯃꯗ ꯍꯣꯡꯖꯤꯜꯂꯛꯄꯒꯤ ꯁꯤꯔꯤꯌꯦꯜ ꯑꯃ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯐꯪꯉꯤ ꯑꯗꯨꯒ ꯁꯤꯔꯤꯌꯦꯜ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤꯗ ꯌꯥꯎꯔꯤꯕ ꯃꯦꯝꯕꯔ ꯃꯁꯤꯡ ꯑꯁꯤꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯃꯁꯤꯡꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯁꯤꯔꯤꯌꯦꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯐꯣꯇꯣ ꯀꯥꯞꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯏ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯐꯣꯇꯣ ꯀꯥꯞꯄꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯅꯣꯍꯔꯁꯨ ꯒꯤꯐ ꯀꯌꯥꯃꯔꯨꯝ ꯂꯩꯔꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯤꯞ ꯑꯗꯨ ꯌꯥꯈꯤꯗꯦ ꯃꯍꯥꯛꯅ ꯂꯤꯞ ꯑꯗꯨ ꯇꯣꯡꯂꯒꯦ ꯈꯜꯂꯗꯨꯅ ꯂꯤꯞ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯤꯞ ꯑꯗꯨ ꯌꯥꯈꯤꯗꯦ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯊꯥ ꯁꯥꯗꯨꯅ 13 ꯐ꯭ꯂꯣꯔ ꯇꯝꯅ ꯃꯍꯥꯛ ꯃꯈꯣꯡꯅ ꯀꯥꯔꯛꯄ ꯇꯥꯈꯤ ꯃꯈꯣꯡꯅ ꯀꯥꯔꯛꯇꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯪꯉꯛꯏ ꯃꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯣꯛꯈꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ 13 ꯁꯨꯕ ꯐ꯭ꯂꯣꯔ ꯇꯝꯅ ꯀꯥꯈꯠꯂꯛꯄꯒꯤ ꯋꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯅꯣꯍꯔꯁꯨ ꯃꯍꯥꯛ ꯄꯨꯖꯥꯒꯤ ꯀꯥꯗꯨꯗ ꯂꯥꯛꯈꯤ ꯄꯨꯖꯥꯒꯤ ꯀꯥꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯋꯥꯆꯃꯦꯟꯗ ꯑꯩꯅ ꯄꯩꯁꯥ ꯄꯤꯈꯤꯕꯅꯤ ꯃꯁꯤ ꯄꯂꯥꯡꯅ ꯊꯦꯠꯆꯜꯂꯣꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯃꯍꯥꯛ ꯂꯥꯛꯄꯗꯤ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯌꯣꯄꯤ ꯊꯥꯕ ꯃꯇꯝꯗ ꯌꯣꯄꯤ ꯑꯗꯨ ꯆꯪꯉꯨ ꯌꯥꯗꯦ ꯚꯤꯝ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯣꯍꯔꯅ ꯅꯪꯗꯤ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯥꯔꯒꯤ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯚꯤꯝ ꯂꯩꯇꯦꯒꯁꯤ ꯌꯥꯝꯅ ꯈꯪꯉꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛ ꯑꯣꯏꯅ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯌꯣꯄꯤꯗꯨ ꯂꯧꯈꯠꯂꯗꯨꯅ ꯃꯍꯥꯛꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯌꯣꯄꯤ ꯊꯥꯈꯤ ꯑꯗꯨꯕꯨ ꯌꯣꯄꯤ ꯑꯗꯨ ꯆꯪꯉꯨ ꯌꯥꯗꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯃꯥꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯌꯣꯄꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯌꯩꯌꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯃꯃꯥꯅ ꯂꯥꯎꯔꯛꯄꯒ ꯃꯍꯥꯛꯅ ꯅꯨꯡꯊꯪ ꯑꯗꯨ ꯊꯥꯕꯒ ꯃꯄꯥ ꯆꯥꯅꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯊꯪ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯕꯤꯗꯨ ꯊꯥꯖꯤꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯏ ꯇꯥꯈꯤ ꯏ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯏꯒꯤ ꯗ꯭ꯔꯣꯞꯁꯤꯡ ꯑꯗꯨꯅ ꯕꯤ ꯍꯥꯏꯕ ꯂꯦꯇꯔ ꯑꯁꯤ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯃꯈꯨꯠ ꯁꯣꯛꯄꯗꯨꯒꯤꯗꯃꯛꯇ ꯐꯥꯔꯁ ꯑꯦꯗ ꯄꯤꯗꯨꯅ ꯀꯥꯗꯨꯗ ꯄꯨꯁꯤꯟꯈꯤ ꯃꯗꯨꯒꯤ ꯃꯃꯥꯅꯁꯨ ꯃꯉꯣꯟꯗ ꯆꯩꯕꯤꯔꯦ ꯃꯔꯝꯗꯤ ꯊꯕꯛꯇꯒꯤ ꯋꯥꯅ ꯍꯜꯂꯒ ꯌꯣꯄꯤ ꯑꯃꯨꯛ ꯊꯥ ꯂꯩꯔꯦ ꯑꯗꯨꯒ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯅꯤꯡꯊꯤꯖꯅ ꯇꯧꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯑꯃꯨꯛ ꯆꯩꯕꯤꯔꯝꯃꯤ ꯄꯣꯊꯥꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯄꯣꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯆꯪꯈꯤꯕꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯅꯣꯍꯔꯁꯨ ꯆꯥ ꯊꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯆꯥ ꯑꯗꯨ ꯄꯥꯎꯗꯔ ꯁꯪꯒꯣꯝꯅ ꯂꯣꯟꯕꯒꯤ ꯍꯥꯎꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯆꯥ ꯑꯗꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯂꯣꯟꯕ ꯃꯇꯝ ꯑꯗꯨꯗ ꯁꯪꯒꯣꯝ ꯑꯗꯨ ꯕꯤꯟꯌꯥ ꯑꯣꯜꯂꯝꯕꯗꯒꯤ ꯁꯪꯒꯣꯝ ꯑꯗꯨ ꯂꯣꯟꯕ ꯌꯥꯗꯕꯗꯒꯤ ꯄꯥꯎꯗꯔ ꯁꯪꯒꯣꯝꯅ ꯂꯣꯟꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯇꯤꯚꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩ ꯇꯤꯚꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯥꯛꯄꯁꯤꯗ ꯗꯣꯛꯇꯔ ꯁꯤꯟꯗꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯏꯟꯇꯔꯚꯤꯌꯨ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ ꯗꯣꯛꯇꯔ ꯁꯤꯟꯗꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯃꯃꯥꯒꯤ ꯃꯈꯣꯡ ꯅꯥꯕ ꯃꯇꯝꯗ ꯌꯦꯡꯕꯤꯈꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅꯤ ꯗꯣꯛꯇꯔ ꯁꯤꯟꯗꯦꯒꯤ ꯏꯟꯇꯔꯚꯤꯌꯨ ꯂꯧꯋꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯏꯟꯇꯔꯚꯤꯌꯨ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯅꯗꯤ ꯗꯣꯛꯇꯔ ꯁꯤꯟꯗꯦ ꯍꯥꯏꯔꯤꯁꯤ ꯌꯥꯝꯅ ꯊꯥꯖꯩ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯂꯥꯌꯦꯡꯗꯨꯅ ꯐꯍꯟꯈꯤꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯗꯣꯛꯇꯔ ꯁꯤꯟꯗꯦ ꯍꯥꯏꯁꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯗꯣꯛꯇꯔꯒ ꯆꯞ ꯃꯥꯟꯅꯈꯤ ꯗꯣꯛꯇꯔ ꯁꯤꯟꯗꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯚꯨꯠ ꯑꯃꯁꯨꯡ ꯑꯥꯇꯃꯥꯁꯤꯡꯒꯤ ꯃꯇꯥꯡꯗ ꯔꯤꯁꯔꯁ ꯇꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯏꯟꯇꯔꯚꯤꯌꯨ ꯂꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯑꯥꯇꯃꯥꯁꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯁꯤꯟꯗꯦꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯣꯄꯣꯖꯤꯠꯇ ꯚꯨꯠ ꯄ꯭ꯔꯦꯠꯁꯨ ꯂꯩꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯄꯨꯟꯁꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯑꯐꯇꯔ ꯂꯥꯏꯐꯁꯨ ꯂꯩꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅ꯭ꯌꯨꯇꯟꯅ ꯍꯥꯏꯔꯝꯃꯤꯗꯨꯅꯤ ꯍꯥꯏꯕꯗꯤ
Every action has its equal and opposite reaction. Abdurga Chamanana, every force has its equal and opposite force. Abdune, Apobale Gati Patabale Damni, Lai Lergati, Butchule Padamani. Adugumase Kanjabo colony, me attain the Tazavia Tazavia Hedras to Harake. Madidi, Imunga to Kimasana Padana, Maki Makura to give phone to Lawatana, Imunga to give missing a photo Kapamatan the photo to Yan Fazafazanatake. Tabuda Wanga, the Kilatuna, Maki Makura to photo Kapamatan the day. Photo do a Muktina Taki, Havidi, Pivum Southern Taki, Matawudra Anga to the complete Kanki. Anga do not give you to Rubumatan the Mana phone the Lodra, Maki photo to Muyanki. Madigi, Mana Maki Masai photo Mukapsaki, photo to Kapamatamuda, Maki photo do Yamatina Tavi Momo to Rubumatan the Yamangai. Matawasuna, Masi camera Subuya Tropizalani Haduna, Mama Sereli and Jadura, Mama photo Mukavki. Tabudu Mamadu photo today, Yamna post on Tarame. The singer Haputara Devi at the photo capumatum the photo say, Yana Pazapan Tai, Atubo, Marke photo hecapumatum the photo say, Natasha than Hectavi Mong Sida, Marso, Carigumum the Ching of a Pauke. Mayum the photo Tepea the Vegeti by Tabrina Marso, Market Tabaxum side, Latuna, Makoi Tabaxuba me, Makoki, Tabaxuba me, Duda, Makoyum Telaga, Drill Holaduna photo do, Teluso Haduna, Mana me to Patake. No bother Yum the Latuna, Margase, Manohon Tarapani. I am a Pomasida, Poto Tepala, Privani Haduna, Priya the Hake, Madidi Mahaso, Drill Ladugi, Plaga to Tiladuna, Drill Laduhona, Bohona Matamuda, Ikan Kondra, Satina Machinki, Amazon Mark Cockup's on Lerami, Priya so, Lorpi Conjunct the Tower, Matan the Pacalatus and Selectuna, Magi Plaga to Satoki, Mama Susan Selectuna, Lupata wishing Chiduna, Sing Tadun Laknaki, Amazon Mark and Taraki, Masidi Tabasito Yare, Aduga, I am not a law Hadun Harake, Madura, Lupadan Harlivasi. Masila season labor may say industry decision of a Maya to Mali, Maramadra. May see wearing say I'm just check to on the Odoga, Aing a city, Oxana Sinowite Salage, Ayla Hachila Hadun Harke. Asum Dodana, Priamusum Mark and Manipodana, Lupado Chalo Hadana, Tadorake. Asum Dodana, Folang Duda, Yupit Havia Kide. Naki Matunda Punga Matar, Pomata Maduda, Tibido Matan the Tarake, Matan the Tartuna, Subcarried Haripasarela Dulaki. Serela to the Machana Pato, Maduna, Matanda Kanjavagi Mongo, Maramde, You Masira Hegla, Pomata Masida, Sango Masina Kirk, Matano, 2020 Pinda Oliva, Aduga, Puzagi Kasida, Puzagi, Lashing a seat by Yatu Sina Kirigino. Aduga Masi, Wapamase, Yum the Sohabi, Kirigumba, Yungi me the Kangal Putaragade, You must sit out to Nazalasilo in a Haraklani Haduna, Marso, Kanjana to Nakito Gudam Kandalerame. Maduri TV Serela to Rekang Hodana. Machanapa to Madagi Manakta, Machanapa Haladulaki, heavily Mayambalaki, Mayambadu Yam Harana Manapa, the Mitapizir and Herglipa say, Market Tabago promotion Pangli Hadun Harake, Amazon, Mark Tolobli Policing Tara Henkale Hadun Harake, Maramaduna, Aquina, Low and Assisting Womatam da, say Kun Changadabdo, say Tara Trukang Changlani Hadra, Mayamduna Yam Haram Jeremy. Madigi, Manu Harsuna Vidamadura, Yum the Haraputan Jadra, Makoi Imu Nushingadu Yam Haram Jeremy. Karigino Haduna Hamatam Danayam the Hongso Hadun Harry. Mayam the Su Tolotuna, Ma promotion Pangli Haduna Malon Palatam Nami, Amazon, Marke, Tolo Vasili Polishing Tara Henkale Hadun Harry. Of the Aquina Loan Sympathy, Sahi Kun Changaroy, Sahitara Mangakutun Changlani Hadun Harake, Opamadu Tarabumatamda, Somakanda, Manu Hardy and Halauja by the K. The Sin Habitaragati, Seril the Toliva Kutimok Assemble Tobuga Chamanaki. Masina Talipasi, Seril the Laliva Mong Singado. Yum Masigi, family Sigi future with Riveni. No album the Machan Piaton Bedo, Coles the Sakatavagi, same Southern Tole. Other Imun Manungi missing on the soul, home the Sakatavagi, same Southern Dereme. Machan Pina Pecata Matamada, Pecasing a say, Mama the big Mamsaki, Maramadana, Karigumbananga, Nangi Beglocks and a secret to Putaragadina, Pamaka, Levi Hadana, Machan Pidra Mabungadana, Pagitarome. Matosona Machan Piso Colesaki, Amazon Imun Manungi missing on the soul, Long Yopasaki. Marti Matanda Maduda, Beer Takuna Party Doctor Hydro Kanjazuremi, Matudagi Kankang of the Makoi Yungi Bella to Kaki, Bella to Kilabo Madamda, Mapamaduda, Mamit with our Halatuga, William Golden Laki. The same habitat Man Lali Manamasi, Manuhana, Lao Amsung Sakjasi Haduna, Kaukipidam with the Lakibani, Mala Halatu Urum Matamda Mahak, Yam Ikaja Parami, Madam de Mahti, Halatu Kaulaga, Punko Kiba Amazon Marki, Mungi missing on the so yum the later timing to the Hall to La Panina, Markarito with them have a conky. But also not Hall to the Mahal Haripase. I hope you missing say, no home burner and Lulisanacre.
aduga aibu ngakpiyu aduga aigi maisa khupaklamda thagisu thabiyu haiduna harakhi madura haladuna kaisu kaidida kaidawege pari nongma tawga lore haiduna harakhi madura manoharna ayunungdinda yu thakpura haiduna hare madura mi lairagadi thai aduga laitragadi thakti haiduna hare adu itaragadi thakmina se haiduna manoharna imungda changkhiba tanja aduda maaksu yumaduna changke tawe yumaduna changke tawu matamadura maaki huyedo kiraduna yumaduna changu yakide huyedo pakongda khongduna lerami matawudu urba matamda manoharsu yamna ngakladuna karino ne haiduna khanduna lekhe huyedo thori thadaladuna mafam maduragi chenkhe huyeduna makhoi yumadura changu yadabi mongda urba matamda manohardi karigumbamni chingneba phawkhe madagidi huyeduna amuk khonglakpadagidi ai huyese senaludaba yaroi ngasi nataba numit amada tawrase ai ngasi ri chatabi yaru haiduna ahal adusu mafam maduragi chatkhe tholiba thawdo adura manoharsu karigumba kharadi chinglakhi maramde huyedugi behavior adu hanagi adugumna tawde adugu mahaki yumasira changu yadu bisana karigino haiduna mahak kanjaduna lekhe yumasira karigumba phataba thawdogama tholaba jala natragana kaidoraba jano haiduna khankhe maramuduna mahaksu yumadugi mahaki kaaduri tholaktuna photo makapke haiduna khanji asam tawduna mahaki yumadugi thongjiladu kanthokduna photo makapi photo du kapa matamda photo du phajana takhe aduga maangna mu imungadu changduna mahaki photo makapi aduga mahaki photo du nati chadaba mongna mutakhe amu thoktuna makapi madudadi amu phajana takhe masina taribasi mahaki yumasida karigumba kharadi leire habsi mahana khangma ngamkhe TV serialda yumadugi machana pa tombana yumasida karigumbam leire haiduna khankhiba adugumna objekti manohar masamakso yumasida karigumbam leire haiduna chingnaba horokhe manohar su mathayar masaduna karigidogudumnu khaladuna mahak TV gi mamana phamduna lerami madigi TV du ikhang khanguduna thari amasung sab khaire thariba serial du lakhe serial laliba matamase ponga majap chana lakhe serial du la pamatamna mamang takki recap sing adu haibidi mamang thakta kari episode kari yaukrage habdu recap bane lai maangna serial du gi recap adu yengduba matamda yamna ngakpa phawkhe maramde serial du la tholeba khudemak sing adu mahaki yum asimakta da tholibani haibidi family ma no yum amada hongjalagle aduga yum madu hongjalapa matamda sangomso binda hekta onba lagi puja to bojaga du da photo theppa yadaba amasung mayambagi promotion phangba asina chingba kya sing ase loina manakhle madigi episode anoba mahorke episode anoba mahorpa matamadura machanupi dusu college chaladuna mark result du check to matamadura mark gi backlog sing adu loina clear waiki amasung loina pass tawduna mark gi parikha gi percentage ase mark yamna wangna phangkhe mark yamna harawkhe aduga tanjadu ikhang khangudra mark gi machanupi du laktuna mark chu parikha du pass tawre aduga percentage ase su yamna wangna phangya haduna harakhe aduga TV serial adura phangliba percentage aduga masanupina phangliba percentage aduga chap manarami matawudura somnakanda manohardi kaino tawsi waduna yamna ngakche bhabdu waikhe aduga TV de yoriba machanupi aduna mahaki mabung amasung mana masing adura phone tawduna mahak pass tawre haduna hakhe amasung mabung amasung mana masing adusu TV serial adura lohong chakhibani thawdu wasi chap manakhe masigi makhata bachendana ekhoina uba phangliba se TV serial adura mawa tombedo pregnant wari habigi pawsi mahana TV dura uba phangkhe aduga TV serial adura tholiba thawdoksing aduga mahaki yumda tholiba thawdoksing asiga chap manaribasina kamai thoribno haiduna khankhe karigumba TV serial sing sira tholiba thawdoksing asina mahaki mungi thawdoksing asiga manaba taragadi ngaki matungda mahaki nupi ase pregnant wari habisi ma khangma ngamlani haiduna khankhe haibadi priya se pregnant wari ni habisi khangma ngamkhe masigi asengba se khangdokya aduna priya gi manakta manohar laktuna priya da muni yengjarami amasung mahaki mabugadura muni yengami matawudura priya na kadawra haduna harakhe kashu tawdida imane itemane nangne puna doctor chalaga checkup of the tawthosudana hakchang ase phana thamgadabni haduna harakhe wapamul tawa matamda priya zo hoi haduna haikhe madigi mahaksu mahaki tabak suba madura lapu matamda doctor phone tawtuna priya se pregnant oi habagi pawsi pirakhe wapamul tawa matamda manohar yan harawi amasung mahaki mamana badura mahaki nabi se pregnant oi maramadura ai thabaga se ngaktang chalukhi gi haiduna harakhe madura mamana baduna nang ngasi numi se masuti lawro yare ai yana batoromage haiduna harakhe amasung mithaile pa kaungli ko haiduna mahana manohar bo mapamadura gi thadorakhe malidi mahasu makhuta chocolate pie duna lei pie duna sathak pie duna gift pie duna mayumda harau lakhe harau lakpa matamadura mahaki yumado mahaki flat du yawpa matamadura ahal adu thinakhe ahal adu thinaba matamadura mahana lebasi tongwa matamda lebasi yaroi haiduna khankhe adubo karigum ahal siga chamina bata gadi yabasu yai haiduna
ꯃꯍꯥꯛꯅ ꯑꯍꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯤꯞ ꯑꯗꯨꯗ ꯆꯪꯉꯛꯈꯤ ꯑꯍꯜ ꯑꯗꯨꯒ ꯂꯤꯞ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯤꯞ ꯑꯗꯨ ꯌꯥꯈꯤ ꯑꯍꯜ ꯑꯗꯨꯅ ꯅꯪꯒꯤ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯩ ꯑꯃꯁꯨꯡ ꯒꯤꯐꯁꯤꯡ ꯑꯃꯁꯨꯡ ꯆꯣꯀ꯭ꯂꯦꯠꯁꯤꯡ ꯑꯗꯨ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯀꯗꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯣꯍꯔꯗꯤ ꯌꯥꯝꯅ ꯉꯥꯝꯃꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨ ꯁꯦꯟꯁ ꯌꯥꯝꯅ ꯋꯥꯡꯕ ꯅꯨꯄꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯇꯣꯟ ꯑꯃꯁꯨꯡ ꯃꯅꯥꯁꯤꯡ ꯑꯗꯨꯅ ꯇꯥꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯣꯏ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯗꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯃꯅꯣꯍꯔꯗ ꯍꯥꯏꯈꯤ ꯌꯨꯝ ꯑꯗꯨ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯌꯨꯝ ꯑꯗꯨꯗ ꯑꯅꯧꯕ ꯃꯦꯝꯕꯔ ꯑꯃ ꯂꯥꯛꯇꯣꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯕꯅꯤ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯄ꯭ꯔꯤꯌꯥꯕꯨ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤ ꯑꯗꯨ ꯁ꯭ꯇꯦꯌꯔꯗꯒꯤ ꯑꯣꯟꯊꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯗꯨ ꯀꯥꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯃꯅꯣꯍꯔ ꯑꯁꯤ ꯇꯤꯚꯤꯒꯤ ꯁꯦꯔꯤꯌꯦꯜ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯤꯚꯤꯒꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯏꯀꯥꯏꯖꯕ ꯐꯥꯎꯕꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯀꯥ ꯑꯃꯗ ꯆꯪꯂꯗꯨꯅ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯀꯗꯕꯒꯦ ꯍꯥꯏꯕꯁꯤ ꯃꯊꯟꯇ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨꯗ ꯂꯥꯛꯀꯗꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯁꯨ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯂꯣꯟꯅ ꯁꯦꯔꯤꯌꯦꯜ ꯑꯗꯨ ꯌꯦꯡꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯣꯟꯊꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯁꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯏꯃꯨꯡꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤ ꯃꯅꯣꯍꯔꯅ ꯑꯣꯏꯔꯤꯕꯅꯤꯅ ꯄ꯭ꯔꯤꯌꯥꯗꯁꯨ ꯊꯣꯛꯍꯩꯗꯕ ꯊꯧꯗꯣꯛ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯤꯌꯥꯁꯨ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗꯒꯤ ꯃꯍꯥꯛ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈꯤ ꯑꯃꯁꯨꯡ ꯃꯈꯥꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄ꯭ꯔꯤꯌꯥꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯅꯣꯍꯔꯁꯨ ꯄꯥꯈꯠꯇꯨꯅ ꯆꯥꯛꯁꯪꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯗꯨꯒꯤꯗꯤ ꯃꯅꯣꯍꯔꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯇꯒꯤ ꯏ ꯇꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯨꯀꯔ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄ꯭ꯔꯤꯌꯥꯕꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯝꯈꯠꯇꯨꯅ ꯄꯨꯗꯨꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨꯁꯨ ꯂꯥꯛꯂꯤꯕꯅꯤ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨꯗ ꯎꯔꯤꯕ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯗꯣꯛꯇꯔꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯍꯤꯡꯒꯗ꯭ꯔꯥ ꯍꯤꯡꯉꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯣꯍꯔꯅ ꯈꯟꯖꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯁꯦꯔꯤꯌꯦꯜ ꯑꯗꯨ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯁꯨ ꯊꯣꯛꯀꯗꯕꯅꯤꯅ ꯃꯈꯥ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯍꯤꯡꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯪꯕ ꯄꯥꯝꯃꯤ ꯇꯧꯕꯇꯕꯨ ꯁꯦꯔꯤꯌꯦꯜ ꯑꯗꯨ ꯇꯨ ꯕꯤ ꯀꯟꯇꯤꯅ꯭ꯌꯨ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯈꯤ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯍꯧꯕ ꯇꯥꯔꯒꯁꯨ ꯄ꯭ꯔꯤꯌꯥ ꯑꯁꯤ ꯅꯥꯕ ꯏꯐ ꯐꯒꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯗꯣꯛꯇꯔꯁꯤꯡꯅꯁꯨ ꯃꯍꯥꯛ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯗ ꯃꯅꯣꯍꯔꯁꯨ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ ꯃꯍꯥꯛ ꯇꯤꯚꯤꯒꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯁꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥ ꯑꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯍꯤꯡꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯅꯣꯍꯔꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯤꯚꯤꯗꯨ ꯊꯥꯒꯠꯇꯨꯅ ꯁꯦꯔꯤꯌꯦꯜ ꯑꯗꯨ ꯌꯦꯡꯅꯕ ꯍꯣꯠꯅꯈꯤ ꯇꯧꯕꯇꯕꯨ ꯁꯦꯔꯤꯌꯦꯜ ꯑꯗꯨ ꯌꯦꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯨꯗ ꯇꯤꯚꯤ ꯑꯗꯨꯗꯤ ꯌꯥꯔꯝꯗꯦ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯍꯥꯊꯨ ꯊꯧꯔꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯌꯧꯔꯛꯈꯤ ꯇꯤꯚꯤꯒꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥ ꯑꯁꯤ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕꯗꯤ ꯇꯤꯚꯤꯗ ꯌꯥꯎꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯅꯣꯍꯔꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯗꯤ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯗꯨꯒꯤꯗꯤ ꯃꯅꯣꯍꯔꯁꯨ ꯇꯤꯚꯤꯗꯨ ꯀꯣꯟꯖꯔꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯇꯤꯚꯤꯗ ꯊꯣꯛꯂꯤꯕ ꯑꯗꯨꯒꯨꯝꯅ ꯄ꯭ꯔꯤꯌꯥꯁꯨ ꯃꯊ꯭ꯋꯥꯏ ꯐꯥꯎꯕꯗꯤ ꯍꯤꯡꯉꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯂꯩꯈꯤꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯅꯣꯍꯔꯁꯨ ꯄ꯭ꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯄ꯭ꯔꯤꯌꯥꯅ ꯑꯉꯥꯡ ꯑꯗꯨ ꯂꯩꯈꯤꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯞꯆꯔꯝꯃꯤ ꯃꯗꯨꯗ ꯃꯅꯣꯍꯔꯅ ꯄ꯭ꯔꯤꯌꯥꯕꯨ ꯊꯦꯝꯖꯔꯗꯨꯅ ꯍꯥꯏꯈꯤ ꯅꯪ ꯂꯩꯇꯥꯔꯒꯗꯤ ꯀꯩꯗꯧꯅꯤꯒꯦ ꯑꯉꯥꯡ ꯆꯥꯝꯃ ꯄꯣꯛꯂ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯥꯕꯨ ꯃꯍꯥꯛꯅ ꯊꯦꯝꯕꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯅꯣꯍꯔꯅ ꯍꯧꯖꯤꯛ ꯈꯜꯂꯛꯂꯤꯕ ꯑꯁꯤ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨ ꯁꯦꯝꯂꯤꯕ ꯁꯥꯔꯤꯕ ꯄ꯭ꯔꯗꯛꯁꯟ ꯍꯥꯎꯁ ꯑꯗꯨꯗ ꯆꯠꯂꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯟꯅ ꯅꯩꯅꯕ ꯇꯥꯔꯒꯗꯤ
masina hena phagani haiduna khankhi mafam madura chalatada mahak TV serial da tholiba thodok sing aduga mahak ki punchi da tholiba thodok sing asika karigidamukta manaribno haibasi khangbang ngamgani haiduna khanjakhi mato usumna manohar so sab kheret hariba serial nafam madura yorkhi mafam madura change to matamda security sing aduna mahabu ahamadari khamlami adubo so adu mahak sponsor tawdribani haibadagi changalakhi asum tawna changakpa matamaduradi mahak yamna ngakpa thodok mathilakhi mahak mafam madura changlaptuna uriba se TV की serial सब खरीद हाई लुबतो serial हो जब तार कसो मफम मधुर लापो मतम मधुदली मफम मधुदा तरुम लिबा प्रोग्राम मधुदी टॉक शो वेदन लेरमी हावदी कनागुम मिशकमना होस्ट होदना TV की प्रोग्राम व तौदुन लेरमनी मतौदु उरुब मतमदा सोमना कनदी मनोहरी यामना ngakcheba हाबदो वैखे हाबदी महाकी मयमदा लालिबदन TV serial ni अदुगा मफम मसिदा तरुम लिबा सिना टॉक शो नि मासु ngakpa hemamदगी TV योनबदु कानमदा लाखि अमसुंग Punga matarapum matamadura TV serial sub carried adu tharame TV serial sub carried adu tharapum matamaduda TV ki program madura lagli base ngasagi talk show to lagtuna dreme mahana chaluriba jaga du tahoriba mong singa do mafam masira tawduna dreme ma ki mayum da lagli base serial adu di mafam madura laglamde mafam madura leriba TV singa do mahana loida thagatuna serial adu da sub carried haribudu yawbra haiduna yengame adubo talk show nga da waduna leremke Mataudu uruba matamda somna kanadi manohari ngakpana kham thengba habidi yokre amasung mahak mayumda karigumba matawre habisimadi mahana khangjaba ngamke mahak topam khangide maramadura mahak marup siva gi manakta laktuna wafam pumnama asi mahana loina tamname siva haribana base SI ni habidi police ne manohar gi wafam singalu taruba matamda siva di hauna hauna nokhi maramde manohar mangonda hariba wafam singasi oithoktabane habisimdi khange amasung masidi sunmatagi TV serial gumda thokadaba movie gumda thokadaba polam oibanina maana thajaba ngamkhide manoharna siwa dharakli base nangase police oibanina aina nawon haibe wani amasung karigum wafam ase aina yumda tamluba taragade yumda leriba mising adu loina hogatuna chanakrani masi asengwani haidun harakhe amasung karigum nangna thajadaba taragade ekhoi yumda chalaga yengsi haidun harakhe asum dodna manoharna sibabu makoi yumadra puduna lai makoi yumadra lapo matamadura TV serial dusu lapo tanjadu thoke mato usumna makoi su mafam dura lagduna karikumba acha thakar chasi haduna priyana harakhe mato usumna makoi su dining table dura phamduna TV ki serial du yengshan da basaraka yengduna deramkhe madigi TV serial dura lagli base yumgi machana pa thombaduna mamanaba police sama pudura lapo mawng asi u fangi amasung tholiba thodogadu uruba matamda manohar amasung sivadi yamna ngakpa haibada waike tanjaduda TV da laliba police adugi phone adura phone amlake phone amlatu harakliba se makhogi mayumda gas cylinder bokhaibadagi mahakini pidu laikidre sigre haiduna harakhe wafam madu tarabu matamda manohar de tholiba thogo se makoida soidna thokani haibase khangladuna sivabu mahana mafam amda putholaktuna nangini pida phone tawduna nangi yomaduragi yam thuna tholo haiduna harakhe asum tawduna makoina phone tawbu matamda ahamdadi phone adu phanglamde tanjadu mahakini pida so haibadi police adugi ni pida so chak thongi tanjaduni madura mahasu gya sagatuna chak thongge tawbu tanjadura mai churamdai matamaduda phone ama lakhi phone du pakhaladuna mahakso wari sanaduna dereme madigi phone adu manoharna sibalung pailaduna mahakini pida go wari sanali amasung yumadudagi tawmni bathapu khudimak loina humdonduna babu tholo haidun harakhe tanjadura phone adu so tatkhe matawuduna makoi kari tawgadamno khangdabadagi manohar amasung siva gari tongladuna police adugi mayum tam lakhe siva gi mayum da lapo matamatuna mahakini pidire laibak phawadagi yumgi mapanda lerame asum tawduna makoi changku matamda makoi imung adu gas sadokuna maram moiduna gas manamna loirame matawusuna makosu bari tabadagi thong thonok sing adu loina hangdoktuna gas sing adu chalanke makoina gas adu amu muthalame madigi siva su tholiba thodo adu uruba matamda manoharna hairiba sakliba mayam sing adu achumbani habise khangmangame amasung gas pokhaibge thodo adu maki mayumda soina thokani habise maha khangke adu makoina matam leringi tanjadura kalhobuna maki na piduri kanbangam jakhibani sibasu tholiba thodo adu yamna ngakhe amasung mase mato karamna tawribano haidra maha khanjaduna derame madigi sivan harakliba se yumadu thadoktuna chalo madura khwaidigi farani haidna harakhe madura manoharna ai yumadu thadoktuna chatpe yaro haidna hari karigino haidna hangba matamaduda aigi pusida kari thokadabna haibasi serial adudagi khata khangmani maramaduna karigumba aina serial adu yengdebida
ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯍꯧꯔꯤꯕ ꯑꯁꯤꯁꯨ ꯁꯦꯔꯤꯌꯦꯜ ꯑꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯈꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯕꯥꯁꯨ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯆꯨꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯔꯣꯜ ꯑꯁꯤ ꯀꯔꯤ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨ ꯁꯦꯔꯤꯌꯦꯜ ꯑꯗꯨꯗ ꯇꯣꯏꯅ ꯇꯣꯏꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯁꯦꯔꯤꯌꯦꯜ ꯑꯗꯨꯗ ꯑꯩꯒꯤ ꯔꯣꯜ ꯑꯁꯤ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯅꯣꯍꯔꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯃꯤꯠ ꯎꯗꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨ ꯄꯨꯔꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨꯁꯨ ꯀꯥꯔꯟ ꯇꯥꯔꯛꯇꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯊꯧꯔꯤ ꯄꯨꯜꯂꯝꯕ ꯑꯗꯨ ꯊꯥꯗꯠꯇꯨꯅ ꯆꯦꯟꯈꯤ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯅꯣꯍꯔ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨ ꯊꯧꯔꯤ ꯇꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯅꯣꯍꯔꯅ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯨꯏ ꯑꯗꯨ ꯑꯩ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯨꯏ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯈꯤ ꯍꯨꯏ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯃꯗ ꯕꯤ ꯍꯥꯏꯗꯨꯅ ꯌꯣꯜꯂ ꯀꯣꯟꯕ ꯖꯒꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡ ꯑꯗꯨꯗ ꯍꯨꯏ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯈꯤ ꯃꯗꯨꯒꯤꯗꯤ ꯃꯅꯣꯍꯔꯁꯨ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯕꯤꯗ ꯍꯨꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯔꯗꯨꯅ ꯂꯥꯛꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯣꯍꯔꯁꯨ ꯄ꯭ꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯦꯔꯤꯌꯦꯜ ꯑꯗꯨꯗ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗꯇ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄ꯭ꯔꯤꯌꯥꯅ ꯃꯅꯣꯍꯔꯕꯨ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯗꯤ ꯁꯦꯔꯤꯌꯦꯜ ꯌꯥꯝꯅ ꯄꯥꯝꯗꯦꯅ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯑꯗꯨ ꯌꯦꯡꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯆꯨꯔꯝꯂꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯅꯣꯍꯔꯅ ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯇꯧꯔꯛꯀꯅꯨ ꯋꯥꯔꯤꯗꯨ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯌꯨꯝꯊꯪꯅꯕꯒꯤ ꯍꯨꯏ ꯑꯗꯨ ꯄꯥꯔꯛꯇ ꯆꯠꯂꯗꯨꯅ ꯀꯣꯏꯇꯧ ꯇꯧꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯣ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯣꯍꯔꯅ ꯍꯪꯕ ꯃꯇꯝꯗ ꯁꯦꯔꯤꯌꯦꯜꯒꯤ ꯍꯧꯅꯕꯤ ꯇꯨ ꯕꯤ ꯀꯟꯇꯤꯅ꯭ꯌꯨ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯣꯍꯔꯁꯨ ꯍꯨꯏ ꯑꯗꯨꯅ ꯁꯦꯔꯤꯌꯦꯜ ꯑꯗꯨꯗ ꯇꯧꯔꯤꯕ ꯑꯗꯨ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯍꯤꯡꯗ ꯇꯣꯔꯆꯂꯥꯏꯠ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛ ꯄꯥꯔꯛ ꯑꯗꯨꯗ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯑꯉꯥꯡꯒꯤ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯉꯥꯡꯒꯤ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯟꯖꯥ ꯑꯗꯨ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯕ ꯇꯟꯖꯥ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯒꯤ ꯑꯆꯣꯠꯄꯒ ꯈꯪꯗꯕ ꯃꯈꯩ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯦꯡꯅꯈꯤ ꯍꯥꯏꯕꯗꯤ ꯎꯄꯨ ꯃꯆꯥ ꯑꯃ ꯊꯦꯡꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯎꯄꯨ ꯃꯆꯥꯗꯨ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯂꯤ ꯌꯥꯎꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯅꯣꯍꯔꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯌꯥꯎꯔꯝꯂꯤꯕ ꯄꯣꯠ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯁꯤꯕꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯁꯤꯕꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯕꯣꯛꯁ ꯑꯗꯨꯗ ꯌꯥꯎꯔꯝꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯎꯠꯈꯤ ꯕꯣꯛꯁ ꯑꯗꯨꯗ ꯌꯥꯎꯔꯝꯂꯤꯕꯁꯤ ꯐꯣꯇꯣ ꯑꯦꯜꯕꯝ ꯑꯃꯅꯤ ꯐꯣꯇꯣ ꯑꯦꯜꯕꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯤꯕꯥ ꯑꯃꯁꯨꯡ ꯃꯅꯣꯍꯔꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯣꯇꯣ ꯑꯗꯨꯗ ꯀꯦꯂꯦꯟꯗꯔ ꯑꯃ ꯌꯥꯎꯔꯝꯃꯤ ꯀꯦꯂꯦꯟꯗꯔ ꯑꯗꯨ 1977 ꯃꯇꯝꯒꯤ ꯀꯦꯂꯦꯟꯗꯔꯅꯤ ꯑꯗꯨꯒ ꯐꯣꯇꯣ ꯑꯦꯜꯕꯝꯗ ꯌꯥꯎꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨ ꯇꯤꯚꯤꯒꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯅꯍꯥ ꯑꯣꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯉꯤ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯁꯤꯟꯗꯦꯕꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯃꯥꯡꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯃꯇꯝ ꯑꯗꯨꯗ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯁꯤꯕꯥꯕꯨ ꯁꯤꯚꯤꯜꯒꯤ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯍꯜꯂꯗꯨꯅ ꯃꯍꯥꯛ ꯗꯣꯛꯇꯔ ꯁꯤꯟꯗꯦꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯁꯤꯟꯗꯦ ꯎꯅꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤꯅꯤ ꯑꯃꯁꯨꯡ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯨꯕ ꯇꯥꯔꯒꯗꯤ ꯃꯃꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯁꯣꯏꯗꯅ ꯍꯪꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯁꯤꯕꯥ ꯑꯁꯤ ꯔꯥꯏꯇꯔ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯃ ꯏꯕꯅꯤ ꯋꯥꯔꯤ ꯑꯃ ꯏꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯗꯨꯅ ꯑꯗꯣꯝꯅ ꯇꯥꯟꯅꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯂꯤꯔꯤꯕ ꯋꯥꯔꯤ ꯈꯨꯔꯤ ꯑꯁꯤ ꯔꯥꯏꯇꯔ ꯑꯃꯅ ꯋꯥꯔꯤ ꯏꯕ ꯃꯇꯝꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯔꯤꯕꯅꯤ ꯑꯃꯁꯨꯡ ꯋꯥꯔꯤ ꯑꯗꯨ ꯃꯉꯣꯟꯗ ꯇꯝꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯏꯟꯗꯥꯏꯔꯦꯛꯠꯂꯤ ꯇꯝꯃꯤ ꯃꯗꯨꯒꯤ ꯗꯣꯛꯇꯔ ꯁꯤꯟꯗꯦꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯀꯣꯝꯄ꯭ꯂꯤꯀꯦꯇꯦꯗ ꯑꯣꯏꯕ ꯃꯁꯤꯟ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯍꯥꯏꯕꯗꯤ ꯃꯁꯤꯟ ꯑꯁꯤꯗ ꯆꯪꯕ ꯉꯝ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯈꯨꯠꯂꯥꯏꯁꯤꯡꯗꯁꯨ ꯆꯪꯕ ꯉꯝꯒꯅꯤ ꯀꯪꯉꯥꯎꯅꯗꯨꯅ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕ ꯁꯪꯁꯥꯔ ꯑꯁꯤꯒ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯦꯗꯤꯌꯝ ꯑꯃ ꯆꯪꯉꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯇꯤꯚꯤꯒꯤ ꯃꯦꯗꯤꯌꯝ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯑꯣꯏꯕ ꯁꯪꯁꯥꯔ ꯑꯁꯤꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯍꯣꯡꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯗ ꯈꯛꯇ ꯊꯣꯛꯄ ꯅꯠꯇꯦ ꯑꯥꯇꯃꯥꯁꯤꯡꯗꯁꯨ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯋꯥꯠꯍꯧꯕ ꯊꯕꯛ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ
ꯃꯈꯣꯏꯅ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯑꯣꯏꯕꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯈꯣꯏ ꯁꯥꯟꯇꯤ ꯐꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯥꯟꯗꯝ ꯑꯃ ꯋꯥꯠꯍꯧ ꯇꯥꯔꯒꯁꯨ ꯃꯈꯣꯏꯅ ꯀꯟꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯁꯪꯁꯥꯔꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯊꯨꯡꯍꯟꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯁꯥꯟꯇꯤ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯅꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯖꯒꯥ ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯨꯒ ꯃꯔꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯁꯤꯗ ꯀꯔꯤ ꯋꯥꯠꯂꯤꯕꯅꯣ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯦꯜꯕꯝ ꯑꯗꯨ ꯑꯃꯨꯛ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ ꯑꯦꯜꯕꯝ ꯑꯗꯨ ꯑꯃꯨꯛ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯐꯣꯇꯣ ꯑꯦꯜꯕꯝ ꯑꯗꯨ ꯆꯦ ꯑꯃꯒ ꯅꯞꯁꯟꯅꯗꯨꯅ ꯐꯣꯇꯣ ꯑꯃꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯐꯣꯇꯣ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯃꯁꯛ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯕꯨ ꯑꯅꯧꯕ ꯃꯤ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯗ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯤꯁꯤꯗꯤ ꯃꯁꯛ ꯈꯪꯗꯦꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯈꯤꯕꯖꯥꯠꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯤꯡꯕ ꯍꯦꯟꯃꯟꯕꯗꯒꯤ 1977ꯒꯤ ꯈꯕꯔꯁꯤꯡ ꯊꯤꯗꯨꯅ ꯐꯥꯛꯇꯨꯅ ꯌꯦꯡꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯒ ꯃꯅꯣꯍꯔꯒꯤ ꯃꯌꯨꯝꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯪꯕ ꯄꯥꯝꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯈꯕꯔ ꯑꯃ ꯊꯦꯡꯅꯈꯤ ꯈꯕꯔ ꯑꯗꯨꯗ ꯎꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯐꯦꯃꯤꯂꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯔꯝꯕ ꯑꯗꯨ ꯊꯦꯡꯅꯈꯤꯕꯅꯤ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯆꯥꯅꯨꯄꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯑꯗꯨ ꯇꯤꯚꯤꯒꯤ ꯄꯥꯎ ꯄꯥꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯨꯡꯊꯪꯅ ꯊꯣꯝꯗꯠꯇꯨꯅ ꯍꯥꯠꯈꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯐꯣꯡꯏ ꯃꯗꯨꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯃꯇꯝ ꯑꯃꯗ ꯐꯦꯃꯤꯂꯤ ꯑꯗꯨꯅ ꯂꯩꯔꯝꯂꯤꯕ ꯌꯨꯝ ꯑꯗꯨ ꯊꯨꯒꯥꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨ ꯁꯥꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯁꯤ 19 ꯁꯨꯕ ꯕ꯭ꯂꯣꯛꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯃꯅꯣꯍꯔꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯅ 19 ꯁꯨꯕ ꯐ꯭ꯂꯣꯔꯒꯤ 13B ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯡꯊꯛꯀꯤ ꯁꯦꯔꯤꯌꯦꯜꯒꯤ ꯌꯨꯝ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯒ ꯑꯦꯗ꯭ꯔꯦꯁ ꯑꯁꯤ ꯆꯞ ꯃꯥꯟꯅꯕꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯅꯣꯍꯔꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯇꯝꯅꯕ ꯍꯧꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯁꯕꯦꯛꯇ ꯎꯕ ꯐꯪꯏ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ ꯑꯗꯨꯗ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯇꯤꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯏ ꯃꯇꯝ ꯑꯗꯨꯗ ꯇꯤꯚꯤ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯅ ꯈꯟꯅꯕ ꯑꯃꯁꯨꯡ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯅ ꯂꯩꯕ ꯊꯕꯛ ꯑꯃ ꯑꯣꯏꯅꯕꯅꯤ ꯑꯗꯨꯕꯨ ꯃꯕꯨꯡ ꯑꯅꯤꯗꯨꯅ ꯃꯆꯟꯅꯨꯄꯤꯅ ꯇꯤꯚꯤꯗ ꯄꯥꯎ ꯄꯥꯕꯗꯨ ꯇꯥꯅꯤꯡꯕꯒꯤꯗꯃꯛꯇ ꯇꯤꯚꯤ ꯑꯗꯨ ꯂꯩꯈꯤꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯇꯤꯚꯤ ꯈꯤꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯅꯔꯝꯃꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯤꯚꯤ ꯂꯩꯔꯛꯄꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕꯁꯨ ꯑꯣꯏꯕꯅꯤ나 ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀꯂꯛꯄꯗꯤ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯇꯤꯚꯤꯒꯤ ꯑꯦꯟꯇꯦꯅꯥ ꯑꯗꯨ ꯁꯤꯒꯅꯦꯜ ꯊꯤꯔꯗꯨꯅ ꯕꯨꯁꯇꯔꯗ ꯁꯤꯒꯅꯦꯜ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯌꯥꯝꯕ ꯑꯗꯨꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯕꯣꯛꯁ ꯑꯗꯨ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯇꯧꯊꯣꯛꯇꯨꯅ ꯐꯝꯂꯝꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯧꯁꯤꯜꯂꯗꯨꯅ ꯇꯤꯚꯤ ꯌꯦꯡꯂꯨꯔꯥꯎ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯣꯔꯛꯈꯤ ꯃꯁꯤꯗ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯐꯨꯝꯖꯤꯜꯂꯤꯕ ꯕꯣꯛꯁ ꯑꯁꯤꯅꯤ ꯃꯅꯣꯍꯔꯅ ꯑꯃꯨꯛ ꯀꯣꯟꯅ ꯐꯪꯂꯛꯈꯤꯕ ꯑꯗꯨ ꯃꯇꯧ ꯑꯁꯨꯝꯅ ꯃꯆꯟꯅꯨꯄꯤꯗꯨꯅ ꯇꯤꯚꯤꯒꯤ ꯄꯥꯎ ꯄꯥꯕꯗꯨ ꯇꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯔꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯅꯨꯄꯥ ꯑꯁꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯦꯟꯇꯦꯜꯂꯤ ꯏꯜ ꯑꯣꯏꯕ ꯄꯥꯔꯁꯟ ꯑꯃꯅꯤ ꯃꯍꯥꯛꯁꯤ ꯉꯥꯎꯋꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯃ ꯂꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯊꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤꯅ ꯇꯤꯚꯤꯗ ꯄꯥꯎ ꯄꯥꯕꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯈꯤ ꯃꯃꯥ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯇꯤꯚꯤꯗ ꯊꯣꯛꯂꯛꯄꯗꯨ ꯌꯦꯡꯍꯟꯅꯤꯡꯃꯟꯈꯤꯗꯨꯅ ꯀꯧꯁꯤꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯪꯉꯛꯏ ꯃꯗꯨꯒꯤꯗꯤ ꯐꯝꯐꯝ ꯑꯗꯨ ꯆꯟꯗꯕꯒꯤꯗꯃꯛꯇ ꯐꯛ ꯊꯥꯗꯨꯅ ꯌꯦꯡꯅꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯈꯥꯗ ꯐꯛ ꯊꯥꯗꯨꯅ ꯃꯤ ꯃꯌꯨꯝꯗ ꯆꯠꯂꯗꯨꯅ ꯅꯤꯡꯁꯤꯡꯕꯤꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯤꯡ ꯆꯪꯉꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯉꯥꯎꯕ ꯑꯣꯏꯔꯤꯕ ꯑꯁꯣꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯣꯏꯂꯥꯎ ꯂꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯐꯤꯕꯝ ꯑꯁꯤ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯁꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯄꯨꯊꯣꯛꯇꯨꯅ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤ ꯑꯁꯣꯛꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯊꯣꯡ ꯊꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯃꯦꯟꯇꯦꯜꯂꯤ ꯏꯜ ꯑꯣꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯟꯈꯩꯗꯤ ꯃꯤ ꯀꯅꯥꯝꯇꯒ ꯂꯣꯏꯅꯍꯟꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯁꯤꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯃꯥꯜꯂꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯃꯇꯧ ꯑꯆꯨꯝꯅ ꯚꯥꯏꯂꯦꯟ ꯑꯣꯏꯔꯛꯄꯒꯤ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯥꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯁꯥꯇꯤꯟ ꯇꯨꯞꯇꯨꯅ
ꯑꯁꯣꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯏ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯨ ꯂꯥꯛꯈꯤ ꯄꯨꯂꯤꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯀꯔꯤꯅꯣ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯁꯣꯛꯄ ꯎꯈꯤ ꯃꯁꯤꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯑꯦꯁꯥꯏ ꯑꯁꯤ ꯇꯤꯚꯤ ꯁꯤꯔꯤꯌꯦꯜꯗ ꯌꯥꯎꯕ ꯑꯦꯁꯥꯏ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯑꯁꯣꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯏ ꯄꯨꯡꯇꯩ ꯇꯩꯗꯨꯅ ꯃꯈꯨꯠꯇ ꯅꯨꯡꯊꯪ ꯑꯆꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯊꯦꯡꯅꯈꯤ ꯄꯨꯂꯤꯁ ꯍꯦꯛ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯤꯚꯤ ꯑꯗꯨꯕꯨ ꯅꯨꯡꯊꯪ ꯑꯗꯨꯅ ꯀꯟꯅ ꯊꯣꯝꯇꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯊꯥꯗꯣꯛꯂꯗꯨꯅ ꯑꯁꯣꯛꯄꯨ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯂꯗꯨꯅ ꯄꯨꯊꯣꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯀꯣꯛ ꯃꯃꯥꯏ ꯂꯣꯏꯅ ꯀꯥꯏꯗꯨꯅ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤ ꯇꯧꯕꯇꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯁꯣꯛ ꯈꯛꯇꯪ ꯍꯤꯡꯍꯧꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯁꯨ ꯂꯩꯇꯕꯅꯤꯅ ꯍꯥꯠꯂꯤꯕ ꯃꯤꯍꯥꯠ ꯑꯁꯤ ꯑꯁꯣꯛꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯆꯤꯡꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯑꯁꯣꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯈꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯝ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯗꯥꯏꯃꯟ ꯃꯆꯥ ꯑꯃ ꯊꯦꯡꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯗꯝ ꯑꯣꯏꯅꯕ ꯏꯕꯤꯗꯦꯟꯁ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯗꯥꯏꯃꯟ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ ꯃꯐꯝ ꯑꯗꯨꯗ ꯔꯥꯝꯆꯔꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯥꯛꯑꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯈ꯭ꯔꯕ ꯕꯣꯔꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯗꯨꯅꯁꯨ ꯃꯍꯥꯛꯇ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩ ꯑꯦꯚꯣꯀꯦꯠꯅꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒ ꯑꯩꯒ ꯍꯥꯏꯅ ꯁꯤꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯤ ꯑꯃꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯩꯕꯅꯤ ꯚꯨꯠ ꯄ꯭ꯔꯦꯠꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯌꯨꯝ ꯑꯁꯤꯒꯤ ꯄꯥꯎ ꯄꯥꯕꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯄꯥꯝꯕꯅꯤ ꯃꯍꯥꯛꯀꯤ ꯑꯦꯡꯒꯦꯖꯃꯦꯟꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯦꯡꯒꯦꯖꯃꯦꯟ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯄꯥꯗꯨ ꯂꯥꯛꯑꯝꯃꯤ ꯑꯃꯁꯨꯡ ꯃꯕꯨꯡꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯏ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯙꯃꯀꯤ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯆꯥꯛꯄ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯨ ꯂꯥꯛꯇꯨꯅ ꯏꯃꯨꯡ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯍꯪꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯉꯥꯎꯕꯁꯤꯅ ꯁꯣꯏꯗꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯁꯣꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯃꯁꯨꯡ ꯁꯨꯁꯥꯏꯗ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯅꯣꯍꯔ ꯑꯃꯁꯨꯡ ꯁꯤꯕꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅꯤꯅ ꯈꯟꯅꯔꯤꯕꯁꯤ ꯔꯥꯝꯆꯔꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯁꯣꯏꯗꯅ ꯍꯤꯡꯉꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯃꯁꯨꯡ ꯑꯁꯣꯛꯀꯤ ꯀꯦꯁ ꯑꯁꯤ ꯔꯥꯝꯆꯔꯟꯅ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯕ ꯉꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯦꯚꯣꯀꯦꯠ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯈꯕꯔ ꯑꯗꯨ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯄꯥꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯁ ꯑꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯝꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯁꯨ ꯃꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯕꯒꯤ ꯄꯥꯎ ꯑꯁꯤꯁꯨ ꯐꯣꯡꯉꯝꯃꯤ ꯃꯇꯧ ꯑꯗꯨꯅ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯣꯝꯗꯒꯤ ꯔꯥꯝꯆꯔꯟ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯈꯛꯇꯅꯤ ꯍꯤꯡꯍꯧꯔꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯎꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯔꯥꯝꯆꯔꯟ ꯎꯅꯕ ꯀꯣꯔꯠꯇ ꯂꯥꯛꯈꯤ ꯔꯥꯝꯆꯔꯟꯁꯨ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯃꯃꯥꯡꯊꯛꯇ ꯈꯕꯔꯗ ꯐꯣꯡꯈꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯖꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯐꯝ ꯑꯃꯗ ꯂꯦꯞꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯍꯪꯂꯤꯕꯁꯤ ꯑꯁꯣꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯔꯥꯝꯆꯔꯟꯗ ꯍꯪꯈꯤ ꯃꯗꯨꯗ ꯔꯥꯝꯆꯔꯟ ꯍꯥꯏꯔꯛꯏ ꯑꯁꯣꯛ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯍꯥꯠꯂꯣꯏ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯑꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯡꯊꯪ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯁꯣꯛ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯃꯦꯟꯇꯦꯜꯂꯤ ꯏꯜ ꯑꯣꯏꯕ ꯄꯔꯁꯟ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯀꯣꯟꯖꯔꯗꯨꯅ ꯀꯞꯆꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯦꯡꯊꯥꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯇꯩꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯅꯨꯡꯊꯪ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯤꯚꯤ ꯑꯗꯨꯕꯨ ꯊꯨꯒꯥꯏꯈꯤꯕꯅꯤ ꯃꯔꯝꯗꯤ ꯇꯤꯚꯤ ꯑꯗꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯃꯔꯝꯗꯤ ꯇꯤꯚꯤ ꯑꯗꯨ ꯍꯦꯛ ꯄꯨꯔꯛꯄ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯅꯤ ꯑꯁꯣꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯈꯤꯗꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯥꯛ ꯗꯟꯗꯤ ꯐꯪꯂꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯖꯦꯜꯗꯗꯤ ꯊꯝꯗꯦ ꯃꯦꯟꯇꯦꯜ ꯑꯦꯁꯥꯏꯂꯝꯗ ꯊꯝꯃꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯍꯥꯛ ꯑꯁꯤ ꯇꯤꯚꯤꯒꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨꯗ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯑꯗꯨ ꯃꯔꯝꯗꯤ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ ꯑꯗꯨꯗ ꯎꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯁꯤꯈ꯭ꯔꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯅꯣꯍꯔꯁꯨ ꯑꯁꯣꯛ ꯎꯅꯕ ꯂꯥꯛꯈꯤ ꯑꯁꯣꯛ ꯎꯅꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯛꯅ ꯌꯥꯝꯅ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯃꯇꯧ ꯑꯗꯨ
Uruba matamda somla kanda Manohar di yam ngakhe. Manohar su Priyada phone tawi amasong ngasigi episode da kari thui haiduna hangkhe. Madura Priyana di mangwana mukaremna duna channel da chopa horak labra haiduna harakhe. Adubu somla kanda di case asi yam lusalapa maram moibana maana makata na kari thokatabge habise khangkibana ma Priyada kari thokhi ke haiduna hangkhe. Mada Priyana re ngasigi episode da nupa ama nungthang paiduna yum madura changai amasong mafam madura leriba misang ado nungthang adura thomla loina hatwei yamna yanghaidaba sinna masu oi haiduna harakhe. Mafam malu taraba matamda Manohar yamna ki amaso pakhake kanaguma misagama makhoi yumda lautuna makhoi imung manungsing ado loina hapi batar haiduna ma yana pakhalami maramaduna maana mahaki mamanaba sivada police station chaladuna police sing puduna law haiduna haike amasong ma yumna chaladuna kaidobage haiduna yenglu haiduna yum madura lakhe. Yum madura lakpa matamadura kanaguma misagama nungthang paiduna chatpagi moham okay. Mahana mi du pokotan tanarami maana stair du kakhalakpa matamadura somnadagi second floor du hanjana kadun lerami mata usuna maha nupa du batana bafangkide mata usuna mahana mafam aduda laliba misagaduna mahake imung manungi mising adu harpagi khonjala tarakhe ma khonjala du tawa matamda complex khangladuna phangudagi hawalpa matamadura mahake thangnuna tumna lermliba du atopa TV serial adugi mau tombidu waiduna lembai momadu urba matamda ma complex khangi madurigi Priyana mai thaladuna aini haiduna harpa matamadura ma gyan khar tarakhe madigi TV gi khonjala matarakhe haibadi TV du thagalakpi khonjala tarame nungthilgi pung amada lakpa serial adu ngasidi climax oina numidangda lakpagi mawanga ukhe mato udura somla kandadi Manohar di yamna ngakjaba haibdo oikhe TV adu da nupa amana nungthang ama paiduna ka changladuna imung adugi misang adu nungthang aduna thomtatuna hatpagi mawanga mamhan ubu fangkhe mato udu uruba matamda mahani yamna ngai aduga misak adu kanano haiduna mahag yamna khangningduna TV adu da aduma yengdul lerami tawdabu misak adu mahana khanglapa matamdadi yamna ngakpa amasong karino torsibo haiduna yamna pakatpa haibamsu oikhe maramdi TV adu yawmliba mihatpa adudi mahag masamang haibadi Manohar oiduna lerambagi mawangad uruba matamda mahag yamna khe madigi Manoharna sibabu phone tawduna kaukhi amasong makhoini Dr. Sindegi manakta lakhe Dr. Sindegi manakta lautuna Manoharna haraklibasi aikhoi imungi mising adubu nungthangna thomdatuna aina loina hatpagi drishya ama ure maramaduna aina soidana hatkadaba mali haduna harakhe maramaduna aibu thonglon chinduna thambiyu amasong aigi family gi mising adu aina khangloidaba jaga amada makhoibu thabikho haiduna harakhe mato usumna sivana flight ki ticket chingkami amasong Manohar bu mahangna kamala thonglon chinduna thamkhe Manoharna haramli base karigumba ai sire haiba taragaso aina haniba harak taragaso thong asi sungang hangano aduga thong asi lonsinduna adumak aibu sangduna leiyo haiduna harakhe mato usumna Dr. Sinde dusu ticket pariduna Manohar gi mayumna chali maduda makoi imung manungna wafam asi taba matamda karino khandribase wahaduna Manohar da hangba matamaduda Priya du engona phone taro aduga aiga wari sanage madukana mahagyan tagani haiduna harakhe asum tawdana Dr. Sinde su mafam madure chakhe madigi Manohar bu sivana thonglo sinduna thamame madigi Manohar su wakhala matorame madigi mahsu tawpham lapam khangdabadagi koyeng yengwa matamadura yummadagi mamangda nungthang ama taaduna lembagi mawang ukhe tasegna haiba taragadi madugi nungthang adu mahakna TV da ukhiba nungthang aduni mahakna TV adu madugi nungthang adu paiduna yummadura lakpagi mawang ukhe madigi mahakna karigumam ningchang akhe madudi TV gi ahanba horpa matamda nupa amana nungthang ama paiduna changriba nungthang aduri nungthang machani maduda yopi sanaba nungthang su yawi aduga aina pariba nungthang aduna nungthang maltuna chobaduni karigumba mafam maduda nungthang machaduna mi hatpa oidaragadi mafam madura laktuna halibadu aina nati atoba misaga masoidina laktuna aigi imung manung soidina halagani haiduna khankhe maramadura mahana sibabu thong hatona bidamata haike tawbudabu sibadi mamangthakta mahana sirabasu thong hatokano haiduna haramba aduna ma thong ham ngamkhide madigidi wafam sing adu gyan tana bidamata mahana sibada haike mafam madura sizinaribasi nungthang anini amana nungthang macha yopi phanglaba yawbaduni amana nungthang maltuna chobaduni aina paribaduna sigi mamangdreba nungthang maltuna chobusini aina masigi nungthang soja paiduna yummadada ai imung manung kannaba chatpani aduga mafam madura mi atobam lautuna ai imung manung halaba honabani haiduna harakhe tawbudabu somna kanda sibanadi thong adu hang haiba yakhide
ꯃꯗꯨꯒꯤ ꯗꯥꯛꯇꯔ ꯁꯤꯟꯗꯦꯁꯨ ꯃꯅꯣꯍꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯅꯣꯍꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨ ꯅꯣꯡꯒ ꯆꯨꯕꯅꯦ ꯃꯩ ꯂꯥꯛꯇꯕ ꯇꯥꯟꯖꯥꯗꯨ ꯊꯣꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯂꯤꯞ ꯑꯗꯨꯁꯨ ꯊꯕꯛ ꯇꯧꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯁ꯭ꯇꯦꯌꯔꯗ ꯀꯥꯈꯠꯂꯛꯇꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯈꯤꯕꯅꯤ ꯃꯍꯥꯛ ꯁꯣꯔ ꯍꯥ ꯀꯥꯝꯗꯨꯅ ꯆꯪꯉꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯆꯪꯉꯛꯇꯨꯅ ꯄ꯭ꯔꯤꯌꯥꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯈꯣꯏ ꯍꯌꯦꯡ ꯗꯦꯜꯂꯤ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯇꯤꯀꯦꯠ ꯑꯁꯤ ꯃꯅꯣꯍꯔꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯣꯍꯔꯗꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯅꯣꯍꯔ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯍꯧꯕꯅꯤ ꯅꯪ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯁꯥꯟꯅꯔꯣ ꯃꯇꯧ ꯑꯁꯨꯝꯅ ꯄ꯭ꯔꯤꯌꯥꯁꯨ ꯗꯣꯛꯇꯔ ꯁꯤꯟꯗꯦꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯊꯥꯖꯈꯤ ꯃꯗꯨꯒꯤ ꯗꯣꯛꯇꯔ ꯁꯤꯟꯗꯦꯁꯨ ꯁ꯭ꯇꯦꯌꯔ ꯀꯥꯔꯛꯄꯒꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇꯪ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯥꯗ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯩ ꯑꯃꯝꯕꯅꯤ ꯄ꯭ꯔꯤꯌꯥꯁꯨ ꯏꯁꯤꯡ ꯂꯧꯊꯣꯛꯎꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤ ꯃꯗꯨꯒꯤꯗꯤ ꯗꯣꯛꯇꯔ ꯁꯤꯟꯗꯦꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯋꯥꯁꯔꯨꯝ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯋꯥꯁꯔꯨꯝꯒꯤ ꯂꯩꯐꯝ ꯑꯗꯨ ꯇꯥꯛꯑꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯁꯤꯟꯗꯦꯁꯨ ꯋꯥꯁꯔꯨꯝ ꯂꯩꯐꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯋꯥꯁꯔꯨꯝ ꯂꯩꯐꯝ ꯑꯗꯨꯗ ꯆꯪꯉꯛꯗꯨꯅ ꯃꯍꯥꯛꯅ ꯇꯤꯚꯤꯒꯤ ꯊꯥꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ ꯃꯩ ꯂꯥꯛꯇꯕ ꯇꯥꯟꯖꯥꯗꯨꯗ ꯃꯩ ꯃꯝꯕ ꯇꯥꯟꯖꯥꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯇꯤꯚꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯐꯦꯃꯤꯂꯤ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯇꯤꯚꯤ ꯁꯤꯔꯤꯌꯦꯜ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨ ꯇꯤꯚꯤꯗ ꯄꯥꯎ ꯄꯥꯔꯛꯈꯤ ꯄꯥꯎ ꯄꯥꯔꯛꯄꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯗꯨ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯆꯍꯤ 30ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯏꯃꯨꯡ ꯑꯃꯕꯨ ꯇꯨꯝꯅ ꯍꯥꯠꯇꯣꯛꯄꯤꯔꯦ ꯑꯗꯨꯁꯨ ꯅꯨꯡꯊꯪꯅ ꯊꯥꯗꯨꯅ ꯍꯥꯠꯇꯣꯛꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯕꯗꯅꯥꯝ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯉꯥꯎꯖꯅꯗꯨꯅ ꯂꯩꯕ ꯃꯦꯟꯇꯦꯜꯂꯤ ꯏꯜ ꯑꯣꯏꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯇꯥꯏꯅꯕꯤꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯔꯥꯜ ꯂꯩꯖꯗꯅ ꯖꯦꯜꯗ ꯂꯩꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯏꯌꯥꯝꯕꯗꯨꯅ ꯍꯥꯠꯄ ꯅꯠꯇꯦ ꯅꯪꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯄ ꯌꯥꯗꯕ꯭ꯔꯥ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯁꯥꯅ ꯁꯨꯁꯥꯏꯗ ꯇꯧꯖꯗꯨꯅ ꯁꯤꯖꯔꯤꯕꯗꯨ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯊꯋꯥꯏꯒꯤ ꯃꯃꯜ ꯈꯪꯖꯗꯕꯒꯤꯅꯤ ꯑꯗꯨꯁꯨ ꯂꯨꯍꯣꯡꯁꯦ ꯍꯥꯏꯕ ꯌꯥꯗꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯖꯔꯤꯕꯅꯤꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯣꯛꯇꯔ ꯁꯤꯟꯗꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯦꯡꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 30ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯗꯣꯛꯇꯔ ꯁꯤꯟꯗꯦꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯨꯡꯊꯪꯅ ꯊꯣꯝꯗꯠꯇꯨꯅ ꯂꯣꯏꯅ ꯍꯥꯠꯈꯤꯕꯅꯤ ꯃꯔꯝꯗꯤ ꯃꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤ ꯍꯥꯏꯕꯗꯤ ꯄꯥꯎ ꯄꯥꯔꯤꯕ ꯃꯆꯟꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯁꯤꯟꯗꯦꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯃꯍꯥꯛꯅ ꯂꯨꯍꯣꯡꯕ ꯌꯥꯗꯕꯒꯤꯗꯃꯛꯇ ꯁꯨꯁꯥꯏꯗ ꯇꯧꯖꯈꯤꯕꯅꯤ ꯁꯨꯁꯥꯏꯗ ꯇꯧꯕ ꯃꯇꯝꯗ ꯁꯨꯁꯥꯏꯗ ꯅꯣꯠꯇ ꯏꯔꯝꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯥꯎ ꯄꯥꯕꯤꯗꯨꯒꯤ ꯍꯛꯇꯛꯇꯒꯤ ꯁꯤꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯍꯤꯡꯕ ꯌꯥꯔꯣꯏ ꯂꯃꯟ ꯂꯣꯏꯅ ꯈꯨꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯏꯗꯨꯅ ꯊꯝꯃꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯁꯤꯟꯗꯦꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯅꯨꯡꯁꯤꯃꯟꯕꯒꯤꯗꯃꯛꯇ ꯃꯅꯥꯎꯅꯨꯄꯥꯗꯨꯒꯤꯗꯃꯛꯇ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯅꯨꯡꯊꯪꯅ ꯊꯣꯝꯗꯠꯇꯨꯅ ꯂꯣꯏꯅ ꯍꯥꯠꯇꯨꯅ ꯂꯃꯟ ꯈꯨꯝꯈꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯉꯥꯡ ꯐꯥꯎꯕ ꯃꯍꯥꯛꯅ ꯂꯦꯝꯅ ꯊꯥꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯈꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯗꯣꯛꯇꯔ ꯁꯤꯟꯗꯦꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤꯕꯅꯤ ꯗꯣꯛꯇꯔ ꯁꯤꯟꯗꯦꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯨꯗꯣꯞ ꯑꯃ ꯊꯦꯡꯅꯈꯤ ꯈꯨꯗꯣꯞ ꯑꯗꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯝ ꯁ꯭ꯄꯣꯠ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯈꯨꯗꯣꯞ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯗꯥꯏꯃꯟ ꯑꯗꯨ ꯆꯞ ꯆꯥꯅ ꯐꯤꯠ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯤꯕ ꯑꯁꯤ ꯃꯤꯍꯥꯠꯄ ꯑꯁꯤ ꯗꯣꯛꯇꯔ ꯁꯤꯟꯗꯦꯅꯤ ꯍꯥꯏꯗꯨꯅ ꯈꯪꯕ ꯉꯝꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯗꯣꯛꯇꯔ ꯁꯤꯟꯗꯦꯁꯨ ꯂꯣꯏꯅ ꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯅꯗ꯭ꯔꯒ ꯋꯥꯟꯊꯍꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯗꯨꯕꯨ 13B ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯦꯟ ꯑꯃꯗ ꯃꯍꯥꯛꯄꯨ ꯊꯧꯔꯤ ꯌꯥꯟꯁꯤꯟꯗꯨꯅ ꯍꯥꯠꯈꯤ ꯃꯗꯨꯒꯤ ꯇꯤꯚꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯍꯥꯠꯄ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯅꯍꯥꯟ ꯍꯥꯠꯂꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯈꯤꯕ ꯖꯒꯥ ꯑꯁꯤꯗ ꯅꯪꯕꯨ ꯍꯥꯠꯄꯁꯤꯅꯤ ꯃꯗꯨꯀꯥꯟꯗꯨꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔ ꯁꯤꯟꯗꯦꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯃꯅꯣꯍꯔꯅ ꯃꯈꯣꯏ ꯌꯨꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯊꯣꯛꯄ ꯅꯠꯇꯦ ꯁꯤꯕꯥꯒꯤ ꯂꯥꯏꯔꯤꯛꯇ ꯏꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯈꯤꯕꯅ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯈꯪꯕ ꯉꯝꯈꯤꯗꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯃꯥꯡꯊꯛꯀꯤ ꯗꯣꯛꯇꯔ ꯁꯤꯟꯗꯦ ꯑꯗꯨ ꯑꯣꯜꯂꯛꯇꯨꯅ ꯇꯤꯚꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯡꯊꯪ ꯑꯃꯗ ꯊꯣꯝꯗꯠꯈꯤ ꯊꯨꯒꯥꯏ ꯌꯥꯏꯈꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯗꯣꯛꯇꯔ ꯁꯤꯟꯗꯦꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯗꯣꯛꯇꯔ ꯁꯤꯟꯗꯦꯗ ꯅꯨꯡꯊꯪ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯆꯪꯉꯛꯏ ꯇꯧꯕꯇꯕꯨ ꯗꯣꯛꯇꯔ ꯁꯤꯟꯗꯦꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯅꯣꯍꯔꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯣꯏꯅ ꯎꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯗꯣꯛꯇꯔ ꯁꯤꯟꯗꯦ ꯉꯥꯎꯔꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯃꯤ ꯑꯣꯏꯅ ꯂꯣꯏꯅ ꯎꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯅꯣꯖꯄꯨ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯅꯝꯁꯤꯟꯗꯨꯅ ꯅꯨꯡꯊꯪꯅ ꯊꯥꯒꯦ ꯇꯧꯕ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯥ ꯑꯃꯁꯨꯡ ꯃꯅꯣꯍꯔ ꯂꯥꯛꯈꯤ
Manoharna nungthang achawam payaktuna Dr. Sindebu thomtatuna hatkhe. Mahana puduna lagliba nungthang ase mama thaki matamda mahana TV da ukhiba nungthang aduni. Mato usumna serial da ukhiba sin adugumna aikhoisu matang asida mama thaki sin aduga hawjiki sin asiga manana ufu phange. Madagidi Manoharna khangba ngami madudi makhoi imungi mising ase mahang hatpanate. Mahaki imungbu hatpal aliba misagadu hana bidhamukta mahana yummaduna lakhibani haibase maa gyan tarapa ngami. Maramaduna sivada mahana gyan phajana tanaba hairaba matungda yummaduda matang jana lakhibani. Holiba thodo ado somla kanda sivasu ubanina Manoharsu self defense amasong imung manung kana bidhamuta Dr. Sindebu hatkibanina kota ges tawbasu mahana ngakhe madugi matungda matam kharagi matungda somla kanda Manoharsu mahaki imung manungsing aduga yamna haraukta yamna leikhe. Manoharsu hojik photo kapa matamda mahaki photo ado yamna ningthijana tarai masina talibase Butsing ado santi phangli habasimde akoina khangba ngamle. Madagide akoina uba phangli base Manoharna asokpu sum makhoi yumda poraktuna ningthijana yopi thakpi tawkhe. Madagide Manoharsu Thagatchari baidamada thole aduga leptutsu hana gumna yaramdabadu tawdre chapchana mahana chaningliba floor tuda dhumak chatpi yare. Madagide ikhang khawdana phone amalai phone tawliba number se Dr. Sindegi number ni phone ado bakal bombatamda Dr. Sindedu hawjikte Manohargi phone da yawre habise khangba ngamkhe. Manoharsu yanu keke mata ududa Manoharda Dr. Sindedu haraklibase karigumba akhoi siba taragasu hawjikki generation asida kanagumba miyoigi akoina contact tawba pam taragadi medium am changi aduga phone ase medium adu horibani haidun harakhe. Aduga mamang thaki serial maming adu harai haibidi sub carrier haibidi nongai faribra haidun harakhe. Wafum adu haina phone adu thamkhe amasong Libadu makade yamna kanna takhe. Libasi takraba matungda Manohar sikrabra hinglibra habisimde haide. Masida koina khangma ngamlibasi butsing asi laman khumdok khumjin sanabagi matangni Manoharda amuk Dr. Sindena laman khumokpagi matangni. Mata usumna movie selo shankhe movie sigi warisi kariguma phajaba taragadi mayam comment thamiramo amasong film asi loye phawba tabira banina atopa explain tawkhiba mayam adasu amuk tabiyu. Takhidriba explain kyamalum si yaungini mayam Thagatchari amasong tangdu litapa santi leiba lamdam ama oinaba mayam isol khwinaminasi Thagatchari.